ISTBꯅ ꯁꯟꯗꯣꯛꯆꯔꯤꯕ ꯆꯌꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ISTBꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯑꯗꯨꯝ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯍꯟꯗꯛ ꯏꯪ 2017 ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯂꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯂꯝꯗ ꯀꯠꯊꯣꯛꯄꯤꯔꯕꯤ ꯂꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯃꯃꯧ ꯃꯃꯥ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯆꯤꯡꯂꯦꯝꯂꯕ ꯍꯥꯏꯔꯤꯕ ꯑꯦꯀꯥꯗꯃꯤ ꯁꯤꯅ ꯄꯤꯕ ꯏꯪ 2019ꯒꯤ ꯑꯋꯥꯔꯗ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯋꯥꯔꯗ 2018 ꯍꯥꯏꯔꯤꯕ ꯑꯋꯥꯔꯗꯁꯤ ꯄꯤꯕꯤꯔꯛꯈ꯭ꯔꯦ ꯐꯪꯕ ꯉꯝꯂꯕꯤ ꯁꯛꯅꯥꯏꯔꯕꯤ ꯂꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯀꯠꯊꯣꯛꯂꯕꯤ ꯊꯋꯥꯏꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤ ꯂꯣꯏꯅꯅ ꯑꯋꯥꯔꯗꯁꯤ ꯐꯪꯂꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯏꯁꯥꯒꯤ ꯖꯒꯣꯏꯒꯤ ꯀꯔꯤꯌꯔ ꯃꯁꯤ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯖꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ ꯁ꯭ꯔꯤꯃꯇꯤ ꯑꯈꯥꯝ ꯂꯛꯁꯃꯤ ꯗꯦꯕꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤ ꯋꯥꯍꯪ ꯈꯔ ꯁꯦꯝꯖꯔꯤꯕꯁꯤ ꯍꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯖꯔꯤ ꯃꯦꯗꯥꯝ ꯑꯈꯥꯝ ꯂꯛꯁꯃꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯕꯗꯨꯅꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯋꯥꯔꯗ 2018ꯁꯤ ꯐꯪꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯕꯒꯤ ISTBꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯋꯥꯔꯗꯁꯤ ꯐꯪꯕꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁꯨ ꯍꯥꯏꯖꯒꯦ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯁꯤ ꯑꯋꯥꯔꯗꯁꯤ ꯍꯦꯛꯇ ꯐꯪꯕ ꯌꯥꯕ ꯑꯋꯥꯔꯗꯇꯤ ꯑꯣꯏꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯁꯥꯔꯤ ꯃꯌꯥꯝ ꯑꯃ ꯏꯁꯩ ꯁꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯃꯅꯤꯄꯨꯔꯁꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯃꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯏꯅꯦꯅ ꯍꯥꯏꯅꯕꯁꯤ ꯇꯁꯦꯡꯅꯃꯛ ꯆꯨꯝꯃꯤꯅꯤ ꯑꯗꯣ ꯐꯥꯔꯁ ꯑꯦꯇꯦꯝꯞꯇ ꯐꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯦꯇꯦꯝꯞ ꯀꯌꯥꯔꯛ ꯁꯨꯕꯗ ꯐꯪꯉꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯋꯥꯔꯗꯁ ꯑꯩꯒꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯊꯥꯔꯠ ꯑꯦꯇꯦꯝꯞ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯨꯗꯤ ꯑꯩ ꯊꯑꯣꯏꯅ ꯑꯩꯁꯤꯗ ꯀꯌꯥ ꯍꯣꯠꯅꯔꯒꯦ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯁꯤ ꯐꯪꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯧꯖꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯏꯊꯛꯇ ꯐꯪꯈꯤꯕꯁꯤꯡꯗꯨꯅ ꯅꯪꯁꯨ ꯇꯧꯁꯜꯂꯨ ꯅꯪ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯁꯤ ꯑꯣꯖꯥ ꯒꯨꯔꯨ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤ ꯃꯣꯏ ꯍꯥꯟꯅ ꯐꯪꯒꯦꯁꯅꯣꯅ ꯑꯩꯁꯦ ꯍꯣꯠꯅꯗꯦꯕ ꯑꯗꯒꯤ ꯃꯊꯪ ꯑꯃꯨꯛ ꯆꯍꯤ ꯑꯣꯜꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯗ ꯂꯩꯕꯁꯤꯡ ꯅꯪꯁꯨ ꯊꯥꯖꯤꯜꯂꯨ ꯀꯩꯗꯧꯕꯩꯅꯣ ꯅꯃꯥꯟꯅ ꯄꯨꯝꯅꯃꯛ ꯐꯪꯈ꯭ꯔꯒ ꯅꯪ ꯊꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯩꯁꯦ ꯊꯥꯔꯦ ꯑꯗꯨ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯁꯨ ꯃꯤ ꯐꯅꯌꯥꯝ ꯇꯧꯕꯤꯔꯛꯏ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯈꯔ ꯑꯗꯨ ꯄꯤꯈꯤꯕ ꯃꯇꯝꯁꯤꯗꯅ ꯃꯥꯒꯤ ꯀꯦꯇꯥꯒꯣꯔꯤ ꯐꯣꯛꯀꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯊꯤꯌꯦꯇꯔꯒꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯏꯁꯩꯁꯤꯗ ꯃꯃꯥꯡꯗ ꯈꯔ ꯀ꯭ꯔꯤꯌꯦꯇꯤꯞꯀꯤ ꯑꯗꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯑꯌꯥꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯇꯣꯏꯅ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯊꯪꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤꯁꯤ ꯑꯣꯏꯅ ꯇꯧꯔꯁꯦꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩꯌꯦꯅ ꯇꯥꯖꯩ ꯑꯩꯅ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯩ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯨ ꯃꯊꯪꯗꯤ ꯍꯟꯗꯛ ꯐꯪꯖꯔꯤꯁꯤꯅꯤ ꯑꯗꯣ ꯍꯟꯗꯛ ꯐꯪꯖꯕꯁꯤ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯟꯅ ꯐꯪꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯗꯁꯨ ꯑꯩ ꯑꯗꯨꯝ ꯔꯤꯀꯣꯃꯦꯟ ꯇꯧꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯖꯩ ꯃꯣꯏꯅꯁꯨ ꯅꯪ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯥꯝ ꯐꯪꯅꯈ꯭ꯔꯕꯣ ꯅꯪꯅꯁꯨ ꯃꯌꯥꯝꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯅꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯍꯣꯠꯅꯧ ꯀꯩꯅꯣ ꯊꯥꯖꯤꯜꯂꯣ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯒꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯩꯗꯨꯗ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔ ꯑꯃ ꯃꯣꯏꯅ ꯔꯤꯀꯣꯃꯦꯟ ꯇꯧꯕꯤꯒꯦꯅ ꯇꯧꯕꯤꯕꯅꯤ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏꯅꯗꯤ ꯒꯨꯔꯨꯃꯛꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯗꯤꯗꯤ ꯃꯤꯅꯥꯛꯁꯤ ꯆꯥꯂꯤꯌꯥ ꯍꯣꯏ ꯃꯥꯅꯁꯨ ꯂꯛꯁꯃꯤ ꯅꯪꯒꯤ ꯑꯩ ꯇꯧꯕꯤꯅꯤꯀꯣ ꯍꯥꯏꯅ ꯃꯥ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤꯅ ꯑꯩꯁꯤ ꯏꯈꯠꯄꯤꯕꯗꯒꯤ ꯑꯗꯨꯒ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯇꯧꯗꯅ ꯂꯥꯏ ꯒꯨꯔꯨꯁꯤꯡꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡꯉꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯈꯟꯕꯁꯤꯗ ꯌꯥꯎꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯦꯋꯥꯔꯗꯁꯤ ꯐꯪꯕꯁꯦ ꯑꯦꯋꯥꯔꯗꯁꯦ ꯐꯪꯉꯒ ꯃꯤꯁꯤꯡꯁꯦ ꯀꯤꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩ ꯑꯣꯖꯥꯅ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯣꯖꯥ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨꯅ ꯑꯃꯈꯛ ꯇꯥꯛꯄꯤꯔꯝꯃꯦ
ꯑꯦꯋꯥꯔꯗ ꯄꯥꯝꯃꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯑꯦꯋꯥꯔꯗꯇꯨ ꯐꯪꯉꯒꯅꯦ ꯅꯪ ꯑꯦꯋꯥꯔꯗꯇꯨꯅ ꯆꯤꯛꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯑꯗꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯗꯣ ꯆꯨꯝꯃꯦ ꯈꯟꯖꯩ ꯑꯩꯅ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯥꯛ ꯏꯔꯜꯗꯤ ꯏꯔꯩ ꯂꯩꯖꯗꯅ ꯑꯦꯋꯥꯔꯗꯇꯪ ꯄꯪꯄꯥꯟꯗ ꯄꯥꯝꯕ ꯍꯌꯦꯡ ꯑꯦꯋꯥꯔꯗꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯀꯩꯅꯣꯝꯃ ꯅꯪ ꯁꯤꯃ ꯇꯧꯔꯣ ꯁꯤꯃ ꯍꯥꯏꯗꯅ ꯍꯪꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯩꯖꯗꯕ ꯈꯪꯖꯗꯕ ꯃꯌꯥꯝꯗꯤ ꯂꯩꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯗꯒꯦ ꯃꯥ ꯑꯦꯋꯥꯔꯗꯇꯤ ꯐꯪꯉꯦ ꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯏꯁꯥꯁꯤꯗꯅꯦ ꯑꯗꯨꯝ ꯃꯤ ꯄꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯅꯨꯡꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝꯅ ISTV ꯁꯨꯅꯤ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯇꯥꯕꯗ ꯑꯦꯁ ꯑꯦꯋꯥꯔꯗ ꯐꯪꯉꯤꯗꯣ ꯀꯗꯥꯏꯗꯅꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏꯁꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯒ ꯂꯧꯖꯔꯛꯏꯁꯤꯅꯤ ꯑꯋꯥꯔꯗꯁꯤ ꯐꯪꯉꯦꯀ ꯍꯥꯏꯕ ꯑꯗꯒꯤ ꯋꯥꯅ ꯃꯇꯝ ꯁꯥꯡꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯍꯣꯠꯅꯖꯔꯛꯄ ꯍꯣꯠꯅꯕꯤꯔꯛꯄꯤ ꯁꯨ ꯑꯣꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝ ꯅꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯑꯋꯥꯔꯗꯁꯤ ꯊꯥꯈ꯭ꯔꯦ ꯍꯥꯟꯅꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯃꯤꯁꯇꯔ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯀꯥꯏꯅ ꯈꯜꯂꯣ ꯊꯥꯖꯅ ꯐꯪꯉꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯒꯤ ꯄꯥꯎꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ ꯂꯩꯌꯦ ꯃꯥ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯥꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯝ ꯃꯣꯏ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯗ ꯃꯥꯅ ꯅꯨꯡꯗꯥꯡ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯁꯤꯗ ꯍꯥꯏꯔꯛꯑꯦ ꯏꯆꯦꯃ ꯈꯜꯂꯦ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ ꯑꯩ ꯀꯩꯅꯣꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯃ ꯗꯤꯜꯂꯤꯗꯒꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯊꯥꯖꯗꯦꯀꯣ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯥꯏ ꯑꯗꯣ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯥꯗꯁꯨ ꯁꯨꯝ ꯏ ꯄꯥꯎꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯥꯗꯦꯅ ꯈꯟꯕ ꯋꯥꯅꯤ ꯃꯅꯨꯡꯗꯁꯨ ꯄꯪꯇꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩ ꯍꯥꯏꯕ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯒ ꯇꯧꯋꯦꯌꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯩ ꯑꯗꯨ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯩꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯦꯁꯦꯖ ꯂꯥꯛꯑꯅꯤ ꯁꯪꯒꯤꯅꯥꯇ ꯑꯦꯀꯥꯗꯃꯤꯗꯒꯤ ꯁꯣꯏꯗꯅ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯄꯥꯈꯠꯂꯨꯔꯅꯨ ꯁꯣꯏꯗ꯭ꯔꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯏꯃꯧꯁꯤꯡ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯥꯈꯤꯁꯦ ꯈꯪꯕꯅꯤꯅ ꯍꯪꯉꯦ ꯏꯆꯥꯁꯤꯡꯅꯒ ꯏꯃꯥ ꯌꯥꯎꯔꯦꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯒꯤ ꯃꯣꯏ ꯕꯕꯥꯅꯁꯨ ꯍꯪꯉꯦ ꯅꯣꯏꯒꯤꯗꯨ ꯈꯜꯂ ꯖꯥꯠꯂ ꯈꯟꯗꯤ ꯖꯥꯠꯂ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯈꯜꯂꯦꯌꯦꯅ ꯍꯥꯏꯕ ꯐꯔꯦꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯔꯥꯎꯕꯤꯑꯕ ꯑꯗꯨ ꯏꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯁꯦ ꯀꯝꯂꯥꯛꯀꯅꯤ ꯀꯩ ꯍꯔꯥꯎ ꯏꯁꯥꯁꯦ ꯀꯂꯥꯛꯅꯤ ꯀꯩ ꯍꯔꯥꯎꯋꯦ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯔꯤꯗꯨ ꯆꯨꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯐꯦꯠ ꯂꯥꯛꯄꯗ ꯁꯤ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯁꯨ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯏꯁꯥꯒꯤ ꯏꯄꯥꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯤꯔꯛꯏꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯁꯦꯠꯑꯞꯇꯣ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯒꯤ ꯃꯦꯗꯥꯝꯒꯤ ꯇꯥꯃꯣꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯏꯆꯥꯁꯤꯡ ꯀꯃꯥꯏꯅ ꯇꯧꯏ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝꯗꯤ ꯑꯩ ꯁꯒꯣꯜꯕꯜ ꯃꯦꯅꯨ ꯂꯩꯔꯛꯇꯩꯅꯤ ꯑꯗꯨ ꯀꯩꯅꯣꯒꯤ ꯏꯕꯨꯡꯉꯣ ꯈꯪꯕꯤꯔꯝꯒꯅꯤ ꯕꯇꯥꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯕꯤꯔꯝꯕ ꯄꯥꯕꯨꯡ ꯍꯔꯤꯗꯥꯁ ꯑꯅ ꯃꯣꯏ ꯍꯦꯛ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯃꯥꯡꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕ ꯑꯦꯁ ꯂꯛꯀꯤꯀꯥꯟꯇ ꯀꯩꯅꯣꯅꯤ ꯑꯩ ꯏꯇꯩꯕꯨꯡꯉꯣꯅꯤ ꯑꯩ ꯏꯆꯦ ꯂꯧꯕꯅꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯄꯣꯛꯏꯕ ꯇ꯭ꯋꯤꯟ ꯑꯣꯏꯅ ꯏꯄꯥꯁꯨ ꯌꯥꯎꯗꯦ ꯏꯕꯨꯡꯁꯨ ꯌꯥꯎꯗꯦ ꯏꯕꯥꯅꯤꯗꯪ ꯄꯣꯛꯄꯅꯦ ꯑꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯤꯡꯅ ꯄꯨꯈ꯭ꯔꯝꯕꯝ ꯀꯨꯟꯖꯒꯦꯁꯣꯔ ꯀꯧꯏ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯅ ꯈꯪꯉꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯄꯨꯈ꯭ꯔꯝꯕꯝ ꯑꯣꯡꯕꯤ ꯑꯦꯀꯥꯁꯤꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯛꯄꯅ ꯑꯩꯁꯦ ꯌꯥꯁꯀꯨꯜ ꯖꯃꯁꯇꯥꯟꯒꯤ ꯑꯈꯥꯝ ꯀꯣꯂꯨꯞꯇ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯈꯥꯝ ꯈꯦꯔꯒꯣꯄꯥꯜ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯑꯈꯥꯝꯒꯤ ꯆꯥꯎꯕ ꯀꯧꯋꯦꯅ ꯇꯥꯖꯩ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯏꯅꯦꯝꯕꯣꯛꯀꯤ ꯃꯤꯡꯅ ꯈꯥꯃꯣꯡꯕꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗ ꯑꯩꯒꯤ ꯏꯅꯝꯃ ꯁꯦ ꯇꯁꯦꯡꯕꯗꯤ ꯃꯉꯥꯅꯤ ꯏꯅꯝꯃꯁꯦ ꯑꯍꯟ ꯂꯣꯏꯅꯃꯛ ꯁꯦꯅꯤꯌꯔ ꯂꯣꯏ ꯑꯣꯏꯔꯦ ꯑꯗ ꯑꯅꯤ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯤ ꯑꯍꯨꯝ ꯑꯃꯅ ꯑꯩꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯖꯩ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯊꯟꯗꯅꯤ ꯅꯨꯄꯥꯗꯤ ꯌꯥꯎꯔꯤꯕ ꯑꯗꯩꯗꯨꯗ ꯏꯆꯥ ꯏꯁꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯥ ꯏꯁꯨ ꯑꯩ ꯏꯆꯥ ꯑꯍꯨꯝ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯍꯟꯅꯤ ꯏꯆꯥꯅꯨꯄꯤ ꯁꯦꯅꯥꯟꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯆꯥ ꯂꯣꯏ ꯂꯩꯔꯦ ꯃꯦꯗꯥꯝꯒꯤ ꯍꯦꯛ ꯑꯣꯀꯨꯄꯦꯁꯟꯁꯦ ꯃꯁꯤ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯣ ꯑꯩꯗꯤ ꯀꯩꯅꯣꯗꯅꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣꯗ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯁꯩꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠ ꯍꯥꯟꯅꯗꯤ ꯕꯦꯂꯦ ꯌꯨꯅꯤꯠ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯔꯦ ꯁꯩꯁꯤꯗ ꯍꯥꯟꯕꯗ ꯑꯩ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯖꯩ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯁꯤꯗ ꯍꯥꯟꯅ ꯌꯥꯎꯖꯔꯛꯄꯁꯦ 1975 ꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯠ ꯌꯨꯅꯤꯠ ꯍꯥꯏꯅ ꯀꯧꯗꯅ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯥꯔ ꯀꯦ ꯄꯤꯌꯣꯔ ꯒꯣꯄꯥꯜ ꯁꯅꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯒ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯁꯦ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯁꯤꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯌꯥꯎꯖꯩ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯡꯁꯦ ꯁꯥꯊꯤꯅ ꯀꯪꯉꯝꯃꯤ ꯑꯩꯁꯦ ꯀꯪꯕꯩ ꯖꯥꯠꯇ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯎꯁꯟꯅꯕꯁꯤꯡꯅꯒ ꯀꯩꯅꯣ ꯇꯧꯗꯦ ꯅꯨꯡꯁꯤꯠ ꯂꯥꯛꯑꯅꯤꯅꯦ ꯅꯨꯡꯗꯨꯝ ꯌꯥꯜꯂꯣ ꯀꯥꯏꯅ ꯂꯥꯎꯗꯅ ꯂꯛꯅꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯌꯥꯡꯁꯦ ꯀꯪꯃꯟꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕꯒꯤ ꯆꯪꯕꯁꯤꯗ ꯑꯣꯖꯥ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯣꯖꯥ ꯑꯃꯅ ꯑꯁꯤꯕꯨ ꯖꯒꯣꯏ ꯁꯥꯅꯤꯌꯦ ꯑꯁꯤꯗꯤ ꯁꯥꯏꯟꯁꯀꯤ ꯅꯣꯏꯒꯤ ꯀꯔꯤ ꯁ꯭ꯀꯦꯂꯦꯇꯟꯒ ꯃꯥꯜꯂꯦ ꯑꯁꯤ ꯖꯒꯣꯏ ꯁꯥꯅꯤꯌꯦꯗꯅ ꯍꯥꯏꯌꯦꯅ ꯇꯥꯖꯩꯌꯦꯕ ꯑꯩꯅ ꯑꯣꯖꯥꯗꯨꯗꯤ ꯃꯤꯡ ꯄꯟꯖꯔꯔꯣꯏ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯈꯜꯂꯛꯇꯔꯦ ꯌꯥꯡ ꯀꯪꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯒꯤ ꯑꯗꯨ ꯑꯍꯥꯟꯕ ꯁꯤ ꯀꯩꯅꯣ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯍꯥꯟꯕ ꯀꯕꯨꯏ ꯀꯣꯌꯣꯕ ꯕꯦꯂꯦꯅ ꯄꯥꯕꯨꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯃ ꯄꯨꯊꯣꯛꯄꯤ ꯑꯗꯨ ꯑꯩ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯈꯟꯗꯕꯅꯤꯅ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯦꯂꯦꯁꯦ ꯃꯊꯪ ꯃꯪꯁꯠ ꯑꯗꯒꯤ ꯁꯔꯤꯛ ꯃꯈꯣꯟ ꯀꯥꯏꯅ ꯄꯥꯕꯨꯡ ꯃꯊꯪ ꯄꯥꯕꯨꯡ ꯄꯦꯒꯣꯄꯥꯟ ꯁꯅꯥꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯃꯪꯁꯠꯁꯦ ꯑꯗꯨꯒꯤ ꯃꯊꯪ 1977 ꯁꯤꯗ ꯃꯪꯁꯠꯁꯦ ꯁꯦꯝꯕꯁꯤꯗ ꯅꯠꯇꯦ ꯁꯣꯔꯤ 75ꯇ ꯃꯪꯁꯠꯁꯦ ꯁꯦꯝꯕꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯅ ꯀꯣꯟꯇ꯭ꯔꯦꯛꯇ ꯌꯥꯎꯔꯣꯗꯅ ꯑꯩꯁꯦ ꯀꯧꯈꯠꯄꯤꯔꯛꯑꯦ ꯑꯗꯒꯤ ꯀꯧꯈꯠꯂ ꯃꯇꯨꯡꯗ ꯀꯩꯅꯣꯁꯤ ꯌꯥꯎꯔꯦ ꯃꯪꯁꯠꯁꯤ ꯌꯥꯎꯔꯦ ꯃꯪꯁꯠꯁꯤ ꯌꯥꯎꯗꯅ ꯃꯪꯁꯠꯁꯤ ꯐꯣꯡꯈ꯭ꯔꯦ ꯔꯤꯍꯥꯔꯁꯦꯜꯒ ꯂꯣꯏꯗꯅ ꯕꯦꯂꯦꯁꯦ ꯐꯣꯡꯉꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯇꯔꯨꯟ ꯀꯨꯃꯥꯔ ꯊꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯔꯨꯟ ꯀꯨꯃꯥꯔ ꯇꯥꯃꯣ ꯔꯇꯟꯒꯤ ꯄꯣꯛꯄ ꯄꯥꯕꯨꯡꯗꯣ ꯑꯗꯨꯒꯤ ꯑꯃ ꯁꯔꯤꯛ ꯃꯈꯣꯜ ꯍꯥꯏꯅ ꯑꯃ ꯇꯧꯋꯦ ꯕꯦꯂꯦ ꯑꯅꯧꯕ ꯑꯃ ꯁꯤꯗꯁꯨ ꯑꯩꯍꯥꯛꯁꯦ ꯌꯥꯎꯖꯔꯦ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕꯁꯤ ꯑꯗ ꯔꯤꯍꯥꯔꯁꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯁꯤ ꯁꯦꯝꯕ ꯇꯪꯈꯥꯏ ꯆꯜꯂꯛꯑꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯋꯦꯕ ꯑꯗ ꯔꯤꯚ꯭ꯌꯨꯁꯤꯗ ꯑꯩꯁꯦ ꯈꯠꯇꯣꯔꯛꯑꯦ ꯍꯣꯏ ꯑꯗꯒꯤ ꯈꯠꯇꯣꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯇꯣꯛꯑꯦ ꯑꯃꯨꯛ ꯀꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯋꯥꯏꯗꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯦ ꯑꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯎꯑꯅ ꯌꯥꯎꯔꯒ ꯑꯃꯨꯛꯁꯤ ꯁꯤꯗꯁꯨꯗꯤ ꯕꯦꯂꯦꯠꯁꯤꯗ ꯂꯣꯏꯔꯒ ꯇꯣꯛꯑꯜꯂ ꯁꯨꯝ ꯌꯥꯕꯁꯤꯐꯥꯎ ꯀꯥꯏꯅ ꯑꯩ ꯃꯤꯉꯣꯟꯗꯕꯨꯗꯤ ꯍꯥꯏꯔꯨꯗꯤ ꯏꯊꯟꯇ ꯈꯟꯖꯩ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯂꯦꯠꯁꯤ ꯑꯃꯨꯛ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯊꯪ ꯊꯣꯏꯕꯤ ꯀꯥꯏꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯏꯃꯥꯇꯣꯟꯗꯣꯟ ꯑꯗꯒꯤ ꯏꯆꯦꯝꯃ ꯁꯨꯖꯃꯨꯈꯤ ꯇꯥ ꯆꯥꯎꯇꯣꯝꯕꯤ ꯑꯍꯨꯝꯅ ꯀꯝꯄꯣꯁ ꯇꯧꯕ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕ ꯕꯦꯂꯦ ꯑꯃꯃꯨꯛ ꯐꯣꯡꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯐꯅꯌꯥꯝ ꯐꯣꯡꯉꯦꯅꯦ ꯑꯗꯨꯏꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯁꯦꯔꯤꯌꯦꯜꯗꯨꯗꯤ ꯅꯤꯡꯁꯤꯡꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯟꯕꯤꯔꯤꯕꯁꯤꯡꯁꯤ ꯃꯦꯗꯥꯝ ꯂꯣꯏ ꯌꯥꯎꯕꯤꯕ ꯉꯥꯛꯇꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯕꯨꯡꯕꯝ ꯀꯕꯨꯏꯅ ꯗꯤꯔꯦꯛꯁꯟ ꯇꯧꯕ ꯄꯤꯅꯥꯎꯕꯤꯗꯥ ꯍꯥꯏꯅ ꯀꯕꯨꯏꯒꯤ ꯕꯦꯂꯦ ꯑꯃꯃꯨꯛ ꯇꯧꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯅꯤꯈꯛ ꯍꯥꯡꯕ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯑꯩꯈꯣই ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯁꯦ ꯊꯥꯗꯣꯛꯑꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯈꯤꯕꯒꯤ ꯑꯥꯔꯇꯤꯁ ꯑꯅꯤꯈꯛ ꯍꯥꯡꯉꯤ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯁꯤꯗ ꯏꯃꯥꯁꯤ M.K. ꯕꯤꯅꯣꯗꯤꯅꯤ ꯑꯩ ꯀꯥꯎꯕꯁꯨ ꯌꯥꯖꯗꯦ ꯏꯃꯥꯁꯤꯁꯤꯅ ꯅꯣꯡꯃ ꯑꯩꯅ ꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯉꯩꯁꯤꯗ ꯑꯅꯥꯕ ꯍꯪꯕ ꯑꯃ ꯆꯠꯄꯗ ꯏꯃꯥꯁꯤꯁꯤꯅ ꯑꯩꯁꯦ ꯀꯧꯁꯟꯕꯤꯔꯦ ꯂꯝꯕꯦꯟꯗ ꯊꯦꯡꯅꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯇꯤꯁ ꯑꯅꯤ ꯂꯧꯗꯣꯔꯤꯕꯅꯤ ꯅꯪ ꯍꯟꯖꯟ ꯌꯥꯎꯖꯔꯦ ꯑꯗꯨ ꯅꯪꯁꯦ ꯅꯥꯇꯩ ꯃꯤ ꯆꯥꯗꯦ ꯍꯟꯗꯛꯇꯤ ꯊꯥꯔꯛꯎꯍꯦ ꯍꯥꯏꯅ ꯏꯃꯥꯁꯤꯁꯤꯅ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯄꯤꯌꯣ ꯒꯣꯄꯥꯜ ꯁꯅꯥꯁꯦ ꯁꯤꯅ ꯅꯣꯡꯃ ꯏꯆꯦꯝꯃ ꯁꯨꯖꯃꯨꯈꯤꯁꯤꯒ ꯏꯃꯥꯇꯣꯟꯗꯣꯟꯁꯤꯒ ꯑꯩꯈꯣꯏꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯆꯣ ꯍꯥꯏꯗꯅ ꯊꯥꯕꯤꯔꯛꯑꯦꯗꯅ ꯑꯩꯈꯣꯏꯗ ꯏꯃꯥꯒ ꯑꯗꯩ ꯏꯆꯦꯝꯃꯒꯁꯦ ꯑꯩꯈꯣꯏꯗ ꯂꯦꯡꯕꯤꯔꯛꯑꯝꯃꯤ ꯆꯤꯊꯤ ꯑꯃ ꯄꯨꯔꯛꯑꯦ ꯄꯥꯕꯨꯡꯅ ꯏꯕ ꯑꯃꯈꯛ ꯅꯪ ꯂꯥꯛꯅꯤꯡꯉꯕꯁꯨ ꯂꯥꯛꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯃꯨꯛꯇꯗꯤ ꯎꯅꯔꯣ ꯂꯥꯎ ꯅꯪ ꯑꯩꯈꯣꯏꯒꯤꯗ ꯀꯣꯟꯇ꯭ꯔꯦꯛꯇ ꯀꯦꯖꯨꯋꯦꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯩꯅ ꯌꯥꯎꯍꯟꯅꯤꯡꯉꯦꯅ ꯆꯤꯊꯤ ꯑꯃ ꯏꯕꯤꯔꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗꯅ ꯄꯥꯕꯨꯡꯒꯤꯗꯣ ꯑꯩ ꯑꯗꯨꯝ ꯊꯝꯖꯟꯖꯔꯤ ꯑꯩꯅ ꯇꯤꯟꯒ ꯂꯣꯏ ꯆꯥꯔꯄꯣꯠꯅꯤ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯈꯨꯠꯅ ꯍꯣꯏ ꯄꯥꯕꯨꯡ ꯈꯨꯠꯅ ꯏꯕꯤꯔꯝꯕꯅꯦꯕ ꯑꯗ ꯑꯩ ꯑꯗꯨꯝ ꯊꯝꯖꯟꯖꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯂꯧꯔꯦ ꯑꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯖꯤꯠ ꯍꯥꯏꯅ ꯅꯤꯡꯊꯧꯖꯝ ꯑꯖꯤꯠ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯥ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯇ ꯂꯩꯔꯦ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯎꯔꯦ ꯈꯟꯕꯤꯔꯦ ꯑꯗꯨꯗꯒꯤ ꯌꯥꯎꯔꯛꯄꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯦ 이bunꯒ ꯁꯨꯞꯅꯒꯤ ꯂꯨꯄꯥ 150 ꯈꯛꯇꯅꯤ ꯀꯣꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯌꯥꯎꯕꯅꯦꯕ ꯑꯩꯈꯣꯏ ꯀꯦꯖꯨꯋꯦꯜ ꯍꯥꯏꯅ ꯑꯗꯨꯒ ꯔꯤꯚ꯭ꯌꯨ ꯇꯧꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯕꯁꯤꯅ
ꯀꯩꯅꯣꯗꯤ ꯔꯤꯚ꯭ꯌꯨꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩ 1979ꯗꯅꯤ ꯑꯩꯅ ꯆꯪꯖꯔꯤꯁꯦ ꯏꯍꯥꯟꯅ ꯀꯦꯖꯨꯋꯦꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯆꯪꯖꯔꯤꯁꯦ 1979ꯒꯤ 6 ꯑꯥꯒꯁꯇꯅꯤ ꯑꯩꯅ ꯖꯣꯏꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯤꯗ ꯕꯦꯂꯦ ꯏꯚꯅꯤꯡꯁꯤꯗ ꯀꯔꯤꯅꯣ ꯖꯒꯣꯏꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯤꯁꯦ ꯖꯒꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯍꯣꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯁ ꯗꯤꯄ꯭ꯂꯣꯃꯥ ꯀꯥꯏꯁꯦ ꯍꯥꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛꯇ ꯗꯤꯄ꯭ꯂꯣꯃꯥ ꯍꯥꯏꯖꯕ ꯋꯥꯗꯅꯤ ꯃꯇꯝꯗꯨꯗꯅ 6 ꯏꯌꯥꯔ ꯀꯣꯔꯁꯅꯦ ꯅꯤꯔꯇ ꯆꯥꯔꯖꯅ ꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯀꯥꯗꯃꯤꯒꯤ ꯁꯣꯁꯦ ꯑꯌꯥꯝꯕ ꯑꯩ ꯏꯆꯦꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯁꯥꯗꯅ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯒꯤ ꯀꯕꯨꯏ ꯁꯥꯕ ꯑꯗꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯁꯥꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯤ ꯁꯥꯗꯅ ꯁꯣꯁꯦ ꯑꯌꯥꯝꯕ ꯌꯥꯎꯖꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯁꯦ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀꯩꯅꯣ ꯑꯃ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯒꯦꯗꯅ ꯍꯥꯏꯇꯥꯔꯒꯁꯨ ꯍꯪꯉꯛꯀꯗꯧꯔꯤꯕ ꯖꯒꯣꯏꯗꯣ ꯑꯗꯨꯕꯨ ꯁꯥꯎ ꯍꯥꯏꯔꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯏꯈꯪ ꯈꯪꯖꯕꯅꯤꯅ ꯔꯥꯁꯀꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯔꯥꯁ 4-5ꯗꯤ ꯀꯣꯟꯅ ꯇꯝꯃꯛꯄꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ 4ꯗꯪ ꯇꯝꯖꯔꯛꯑꯦ ꯀꯩꯅꯣꯅꯦ ꯃꯍꯥꯔꯥꯖꯅꯦ ꯀꯨꯟꯖꯔꯥꯖꯅꯦ ꯕꯁꯟꯇ ꯔꯥꯖꯅꯦ ꯅꯤꯇ ꯔꯥꯖꯅꯦ ꯍꯣꯏ ꯗꯤꯕꯔꯥꯖꯁꯤꯅ ꯀꯣꯟꯅ ꯁꯤꯂꯦꯕꯁꯇ ꯍꯥꯞꯄꯛꯄꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯩꯅꯣꯁꯦ ꯖꯣꯅꯣꯁꯇꯣ ꯁ꯭ꯀꯨꯜꯗ ꯂꯩꯉꯩ ꯇꯝꯖꯔꯛꯄꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯁꯤꯂꯦꯕꯁꯀ ꯅꯥꯏꯗꯅ ꯇꯝꯃꯝꯗꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯝꯖꯔꯛꯄꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯆꯥꯂꯤ ꯄꯔꯦꯡꯁꯤꯗꯃꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯁꯤꯡ ꯃꯌꯥꯝꯁꯤꯒꯤꯅ ꯃꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯇꯝꯍꯧꯋꯦ ꯑꯗꯨ ꯀꯣꯟꯅ ꯑꯃꯨꯛ 1960-61 ꯁꯤꯗꯒꯤꯗꯤ ꯁꯤꯂꯦꯕꯁ ꯁꯦꯝꯗꯅ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯕꯨꯏ ꯑꯗꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯄꯨꯡ ꯏꯁꯩ ꯑꯗꯒꯤ ꯆꯣꯂꯣꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯤꯂꯦꯕꯁ ꯑꯃ ꯇꯧꯗꯅ ꯇꯝꯃꯛꯑꯦ ꯄꯦꯔꯤꯌꯣꯗ ꯅꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯝꯃꯛꯄꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯚꯪꯒꯤ ꯑꯗꯒꯤ ꯔꯥꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯄꯥ ꯄꯥꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯕꯗ ꯑꯩꯈꯣꯏꯗ ꯍꯪꯉꯛꯀꯗꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯁꯤ ꯂꯣꯏꯅꯃꯛ ꯁꯠ ꯈꯨꯝꯕ ꯉꯝꯖꯩꯑꯕ ꯑꯗꯨꯅꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯌꯥꯝꯕ 인터뷰ꯁꯤ ꯌꯥꯎꯖꯕꯅꯤ 시기 포멀 에듀케이션 하디 단스기 लौरꯛꯇ꯭ꯔꯤꯉꯩꯗ 이사기 जगोई साबगा हरपा अदगी फैमिली की सपोर्ट कमाई तो इसा जगोई साबगी टैलेंट से यावी आई साब यागनी कैसे कमाने एक्सप्लोर तो इसा खंगजब्रा पेरेंट्स नो तम लेइरा सही क्या होती है माने साबगा होरे से तसेंबदी अखोई बु जगोई दा इहान हे हाना जगोई तमहन बिरकपसे आइगी बाबा पोकपा अखोई अबोक से उरी बोकतगिने मैनमगी अखोई पाबुंग मिठाईगी मनेने कइनो से अखोई अबोक से अदुना माछि जगोई याम पामजबा मा मसामकसु गुरु अमुबिना तंबीबा जगोई रास्ता राधा तरेलक सारेदना हाय अदु माजन अखोइसे हाइचेबानी से पुदना अदगी कामला काइदगी मतमजुदा कइनोगी कामला काइ हराउबगा से कन हराउरमे कामला काइ लारिमबी हराउबा उरिबो हराउबा उरिबोगी हराउ मतमसिदा अखोइसे ला हराउबगी सुना ला हराउबसिदने अखोइना तमइसे अदुगा जगोई से लाइबुंग चतना अखोइसे अबोकसिना पुपुदना साहल्लाए अदगी अदुई मतुंगदा खुमन थेंगी इधौ मधु मंगोलेना खुमन थेंगी अमा लैरमे हौजिक कइनो लक्से डॉक्टर रतन की सैसिदा मोय मधौ पाबुंग थोकरा मधौ थोकरा अद सिगी सैसिदा जगोई नुमिनिनी कटले ओदुखोनगा संजेंबगा सिदासु अखोई अबोकसिना पुरगा याहोल्ले मतमदुदा अदुबु मतमदुदा अखोइसे अबोकना पुदना अदुम याहोनबै वादनी खमसमाय तौदना जगोइसे तौदना जगोइसे याम कन्ना पामेदना अखोइना जगोइ साबी अमा ओइना ngasi लेरेबा सुमायना तौने हाइबदि मतमदुदादि खल्लुदे होजि साबा हबु इरके मतमदि सही सही निंगसिं बिरु कयाम कादि सुरमनि जाय जगोइ साबा मतमसे अखोइ तंबा होरपा होय तंबा होरपा सिदना 1950 गा 7 स्वाइदगी ओजागी मयुम से अबोकना पुपुदना तमहनबिरे 1950 गा 9 स्वाइदगी अखोइसे खरा खरा अदुम चले हाइतारे अबोकना पुपुदना लाई हराउबा लाइबुंगदा साबा खोटपा संजेंबा याहोनबा जगोइरासे याहोनबा से तौरे अदगी अदुई मतुंगददी
ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯁꯩꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯗꯤ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯀꯣꯂꯦꯖ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯖꯣꯅꯣꯁꯇꯣꯟꯗ ꯇꯝꯖꯕꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯅꯥꯝꯒꯤ ꯏꯙꯧ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯖꯥ ꯇꯔꯨꯅꯤ ꯕꯂꯥ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯕꯨ ꯍꯤꯟꯗꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ ꯁꯤ ꯖꯒꯣꯏ ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯑꯕꯣꯛꯅ ꯀꯩꯅꯣ ꯇꯧꯔꯒ 이베마 아드나 이수원 이수주 năng 잡아다 가라가 부비요 저거이도 야혼닝에 따우다나 자타우니 발라시나 부비되나 그치 마탐두다 잘리 바랭시다 먹다마미 아둔 잘리세 담발로라가 윰데해 할라이 근데 자타우니 발라디 뭐나 아한 레사비 마뿡 파라바니나 뭐이기디 마카 땀타바 둠 레하우바 그네 윰다 둠 할락바 단 따우데나 ngalli 마탐두다디 거의 시니 가지고 강보나 좀 사나 윰마 둠 할락바니 땀바 호록것이 거기 한 배워록바 guru boriba do adi guru kai hani si kana de han tamai adi guru sinane akhoi oja akhoi abongna pubi base ngasagi lai harau bagi oja na kamna kai da aiga mani hare na malerami sine ade hojigi uri boki ai kanwan da yaujari do mai bong kauro se sai da bori raga tamai ade si da sunatana akhoi gi laurembam amu yaima haidana morang le tam lerami sida su akhoi gi matam sidadi akhoi abokna sum puchambirakan tawdena akhoi idhau hoi adi akhoi baba ima hoi su adum thawai yauksan bire akhoi support tawbire eba aduna akhoi idhau china akhoi ge hojigi lawremba moja moyam se yumda kauraga bori dana ojai phejong ga leidana nasu ani se smain tawdana jagoi se mabokna pudana sum taholamina sum maraka su to haningdere aduna makata na ojana khara adum khangdaba hitaba singdo adum takpi oina la harau baga se oja muyam se na yumda tawraga akhoi che tamjare aduga bangi pareng chali kai ga mayam sudi smai saune khotlo haidana oja sina takpire manipuri jagoi gi phajaba masak singse maruine classical dance sidi oja kana no lunar ise kana ise set tawrise hoi sida chu yani si akhoina ahamba tamjare sidi la harau bagi sidi sumna akhoi khut sumaina kotlu sumaina hayu haibasi tamak pakhatani aduga maru oina akhoi kanonda dance college changa kanda tamai sina guru amubi gi mafamdagi khoise mit thambam mai thambam adagi phirep kamai lepkani adi kamai tawna mi yengse kamai yengani mi yengsina kayam sanna yengaga kamai ne yengani haibasumbagi mayamse oja amubi sidagi takpire aduga takpiraga aisi saisida amu sigi matang sida suni akoi haicega ibani se tambakan sida akoi haiche sina ma lupa maudragi matamduda bridi phangi mana matamdugi phasiar karaga ma second year ka khare adu aina nampole na ojana aise phasiar sida aise fail well aise kahandare dan tawden ai chahi ma haiche ibani se manade mana chahi ma aingonde haleba aduga akoigi maruina matamduda khoina tamjera isidi ajumnagi chali paring si khatani khoina tam ise chali paring si loiraga lore adugo mathang tara badadi akhoi oja singna sum khangbidana khoina nuti jagi sum la amene oja singsu adum yengbada adum sidi khara jagoi saba yani haina haibadugi oja singda sum phawba ama leibanara akhoi ise siga ibani se akhoi so nong tawgi tonganba ande kano tawba sida khanbira eba nui ani sida yauro adana adu akhoi ihan hana college gi stage thoga jagoi sajara ko se kaino ne ja akhoi gi GM raina chief commissioner obiram magi nupi bemola raina sina semba Sri Krishna baile lila haidana hoji se jagoi marupte yam toina utpiri adu sina ihan hana sida koi je gopa oina adu da sajare kaino se so yaubagi haitare akhoi gi class ta tambadu nataba stage gi oina sanana ba thongana ba tamapa se Krishna baile lila sida ihan hana yaure gopa oina adu mathangda raski gopi saba sikatani akoina ahamba sajara ise koigo oja leigidre Padmasri Thingbajam Babu Singse masi loinarapasidi karma matamna kamai to loinare oja se akoina angang oiganda oja se matam khara amu leibirame akoigi masnamgi guru amubi gi khwaidegi chanba sebongne akoi oja se aduna
ꯑꯣꯖꯥ ꯅꯥꯛꯇ ꯁꯨꯝ ꯂꯩꯕꯅꯤꯅ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯤꯗ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯝꯕꯤꯔꯝꯃꯤ ꯅꯣꯇꯦꯁꯟ ꯑꯩꯈꯣꯏ ꯄꯨꯡꯒꯤ ꯃꯇꯝ ꯈꯔ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯃꯨꯟꯅꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯒꯦꯞ ꯂꯩꯔꯦ ꯈꯪꯅꯕꯗꯤ ꯑꯣꯖꯥꯁꯤꯒ ꯑꯩꯈꯣꯏꯒ ꯈꯪꯅꯖꯕꯁꯦ 1960ꯒ 2-3 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯖꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯖꯔꯤꯕ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯂꯣꯒꯤ ꯀꯔꯤꯒꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯥꯏꯗꯤꯌꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯨꯞꯇ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯏꯁꯤꯅ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯂꯦꯡꯉꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯝꯗ ꯁꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯍꯣꯡꯉꯀꯥꯟꯁꯤꯗ ꯑꯣꯖꯥꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯖꯒꯣꯏ ꯃꯛꯇ ꯄꯨꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯒ ꯇꯁꯦꯡꯅ ꯑꯩꯒ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯇꯣꯠꯁꯟꯅꯖꯕꯁꯦ ꯁꯤꯅ 1980ꯒ ꯀꯩꯅꯣꯗ 85ꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯟꯅꯅ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯑꯗꯨꯝ ꯇꯤꯟꯅꯖꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯒ ꯈꯔ ꯅꯛꯁꯟꯅꯅ ꯇꯤꯟꯅꯖꯕꯁꯦ 1980ꯒ 5ꯁꯤꯗ 1983ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯂꯣ ꯗꯥꯟꯁꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯧꯗꯣꯛꯄꯤ ꯍꯥꯏꯕ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯁꯦ 1980ꯒ 3ꯁꯤꯗ ꯆꯤꯅꯥ ꯆꯠꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯔꯦꯟ ꯆꯠꯆꯕꯅꯤ ꯑꯗꯨ ꯆꯤꯅꯥ ꯆꯠꯂꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗꯔꯦ ꯑꯗꯨꯒ 84ꯁꯤꯃ ꯁ꯭ꯇꯦꯠ ꯀꯂꯥꯅ ꯇꯧꯗ꯭ꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯗꯨꯒ 85ꯁꯤꯗ ꯑꯩꯁꯦ ꯈꯟꯕꯤꯔꯛꯑꯦ ꯈꯟꯕꯤꯔꯛꯄ ꯁꯤꯗ ꯃꯌꯥꯝꯅ ꯅꯪ ꯇꯝꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯣꯖꯥ ꯑꯃꯨꯕꯤꯒꯤ ꯖꯒꯣꯏ ꯌꯥꯝ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯑꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯕꯥꯕꯨꯒꯤ ꯃꯅꯥꯛꯁꯤꯗ ꯆꯠꯂꯦ ꯑꯩ ꯑꯣꯖꯥ ꯀꯨꯏꯔꯦ ꯎꯅꯗꯕꯁꯨ ꯑꯣꯖꯥꯗ ꯑꯩ ꯖꯒꯣꯏ ꯑꯃꯅꯤꯗ ꯇꯝꯖꯒꯦꯅ ꯂꯥꯛꯄꯅꯦꯅ ꯑꯣꯖꯥꯁꯤꯗ ꯑꯩ ꯐꯩꯖꯣꯝ ꯑꯃꯈꯛꯇꯪ ꯂꯩꯔꯒ ꯄꯨꯔꯒ ꯑꯣꯖꯥꯁꯤꯗ ꯕꯣꯔꯤꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯒꯤ 이한 한바 하이다래 클래식컬 솔로 오이나 사자락바세 마담두나 이한 한바네 아이나 아한바데데 콘 사자래 이세 라스키 그룹 오이나 아디 키스네 라다부디 좀 사래 과제가 이가세 아둠 마삭수 마나바 아데기 가노수 마나바니 노이 아니 아둠 사원어 오자 무비시나 아둠 아얌바 마담다 아둠 사자래 아두가 아니 85 시대기디 오자 바부데기 솔로기 마당세 아이 땀자래 아두마이 떠우더나 85기 이한 한바 스테칼라기 솔로 세시다 아이 아이템 마리 사제 오잔 딱비다나 दशबतारने हरीरी मुग्धबसिने बसंत बर्णन हाइबमने दुती संबासिगा आई मरी से आईटी मरी से साजे अदु मयामना अदुम करी हानी गुरु अमुबिना सेंबिरम बजगोय ओइबनिना आइना साजबदो मयामना यामना हाईली एप्रिशिएट तौबिकी आइना सुम मपाना सानरिबा जगोय मखल मणिपुरगी जगोय मरोइना सारिबा सोलोगी अनि याम पामजेसिन सोलोनी परफॉर्मेंस पिरु मतमदा अखोगी मणिपुरी जगोगी फजब मसक हाइतारे अदना भारत सिनब थुंग खंगनबगी अदुगी क्रुसेडर मोइना चटपिरुनी कमाय तौगी मणिपुरी जगोय से सोमना तौमतम मणिपुरी जगोय से इबुंग भारत की मफम पुनिमकी माई मागी तोंगा तोंगा बा जगोय मखल मयाम लाइदिको भारत नाइटम गी कथकली गी माई मागी तोंगान बा मवोंगनी अदुबो अखोय मणिपुर गी सिना टॉप टॉप बा मयाम गा मानदबा मीने हे येंबददी इतन तन थबा येंनिंगदबा पोकबा मिटना उइसले अदेगे फिरोन लोइना मग रास्ता फंगे अखोगी सिदा थबा येर एना उपसलानी कोकसु खुमजलानी रास्ता का तौरिसे अदि सुंबा मयाम सिदा भाबोक येंबदसु अके हानी इहे हेनदबा मिटनासु यावदमेना तुममगा साबा जगोयना अयामना मयामना खंगनबियबा अदुबु सिगी मनुंगदा लैरिबा नुंगी इसेल सिदी मोइनादी खंगबजा नते अमरोमदा अखोगी सिना भक्तिदा ईश्वरदा काथोगा साजबनी अखोदी भाबोकना पेननब साब नते हाइजरिबा अखोइन सारेब जगोय सिदे ईश्वरदा काजबनी ईश्वरदा पेननब साबनीना अखोइना मिटना याम खत्तना अदेगी इसागी बॉडी एक्सपोज तौदना साबसी अखोइ मेते जगोयगी दि चनदे अदुना सोलो सारकबा कांदसु अखोइ अभिनय तौबा कांदा अखोइगी भारत नाइटमगी कथककी अदगी कथकली बुदी मागी तोंगानबा कैनोम लेजखरे अदु तौरिबा मयामसि मागी अखोगी बॉडी सॉरी कैनोगी फेस कैनोसे एक्सप्रेशन जे अयामबने लोइना याम सिजिनायबा अदु अखोगी मणिपुर जगोयगिदी अभिनय लाकपा कानसिददी अखोई याम काय हेनदी हाइदबा खितंग
ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯒꯤ ꯌꯥꯋꯣꯟ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯍꯣꯡꯉꯛꯏ ꯊꯥꯏꯅ ꯃꯤꯠ ꯎꯁꯜꯂꯒ ꯁꯥꯔꯝꯕꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯅ ꯚꯛꯇꯤꯒꯤ ꯃꯇꯝꯗꯅ ꯁꯤꯒꯤ ꯃꯤꯠ ꯇꯨꯊꯔꯒ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯣꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯅ ꯑꯚꯤꯅꯣꯏ ꯇꯧꯔꯤꯗꯣ ꯃꯌꯥꯝꯗꯨꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯨꯝ ꯏꯊꯔꯒ ꯁꯥꯔꯗꯤ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛꯇꯨꯒ ꯑꯩꯒ ꯁꯥꯔꯤꯕ ꯑꯩꯒ ꯃꯔꯤ ꯑꯃ ꯂꯩꯅꯕ ꯑꯃ ꯆꯪꯉꯛꯄ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯤꯅꯤ ꯁꯤ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅꯕꯨ ꯁꯛꯑꯦ ꯃꯩꯇꯩꯔꯣꯟ ꯁꯛꯑꯗꯤ ꯃꯩꯇꯩꯔꯣꯟꯒꯤ ꯑꯥꯔꯊꯁꯨ ꯑꯃꯨꯛ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯤꯠꯁꯦ ꯈꯤꯇꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯩꯁꯤꯗ ꯑꯚꯤꯅꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯏ ꯃꯤꯠꯁꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯖꯩꯑꯕ ꯑꯗꯨ ꯀꯅꯥ ꯑꯃꯅꯦꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤ ꯃꯩꯇꯩ ꯖꯒꯣꯏꯗꯤ ꯃꯤꯠ ꯅꯥ ꯌꯥꯝ ꯂꯦꯡꯕ ꯌꯥꯗꯦ ꯍꯥꯏꯒ ꯂꯦꯡꯉꯤ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯅꯤꯅ ꯈꯤꯇꯪꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯌꯥꯎꯋꯦ ꯍꯥꯏꯗꯅꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗꯤ ꯚꯛꯇꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯦꯡꯉꯤꯕ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯊꯦꯛꯏꯕ ꯈꯨꯊꯦꯛ ꯁꯥꯇꯦꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗ ꯊꯦꯛꯄꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯔꯝꯄꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯟꯖꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯨꯡꯗ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯈꯤꯇꯪ ꯎꯠꯊꯣꯛꯆꯕꯩ ꯋꯥꯗꯅꯦꯕ ꯂꯝꯁꯦ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯊꯛꯇꯅꯤ ꯀꯔꯤ ꯀꯔꯤ ꯂꯝꯁꯦ ꯑꯌꯥꯝꯕ ꯃꯔꯨꯑꯣꯏꯅ ꯆꯠꯄꯤꯔꯨꯁꯦ ꯏꯟꯗꯤꯌꯥꯒꯤꯁꯤ ꯀꯌꯥ ꯌꯥꯝ ꯆꯠꯄꯤꯔꯨꯔꯦ ꯑꯗꯨ ꯀꯔꯥꯏ ꯀꯔꯥꯏꯗꯅꯣ ꯃꯔꯨꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯂꯤꯁꯦ ꯍꯣꯏ ꯑꯩꯁꯦ ꯑꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯠꯆꯔꯛꯄꯗꯩ ꯀ꯭ꯂꯥꯁ 7 ꯇꯝꯕ 1962ꯗ ꯑꯩ ꯀꯥꯁꯃꯤꯔ ꯖꯃꯨ ꯀꯥꯁꯃꯤꯔ ꯆꯠꯂꯦ ꯄꯟꯖꯥꯕ ꯆꯠꯆꯔꯦ ꯑꯗꯒꯤ ꯚꯨꯕꯅꯦꯁꯣꯔ ꯖꯂꯟꯙꯔ ꯑꯗꯒꯤ ꯕꯣꯝꯕꯦ ꯗꯦꯜꯂꯤ ꯀꯜꯀꯇꯥ ꯁꯤ 1965 ꯁ꯭ꯋꯥꯏꯗ ꯆꯠꯆꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯁꯦ ꯀꯥꯎꯕꯨ ꯀꯥꯎꯁꯜꯂꯛꯑꯦꯅ ꯌꯥꯝ ꯀꯨꯏꯃꯟꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯈꯔ ꯒꯦꯞ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯁꯤꯅ ꯑꯩꯅ ꯂꯩꯁꯥꯏꯉꯩꯗ ꯆꯠꯆꯕꯅꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯅ ꯌꯥꯝ ꯆꯠꯈꯠꯂꯛꯏꯁꯤꯅ ꯑꯩꯅ ꯀꯩꯅꯣꯗ ꯌꯥꯎꯔꯀꯥꯟꯗ ꯕꯦꯂꯦꯗ ꯌꯥꯎꯔꯀꯥꯟꯗ ꯕꯦꯂꯦꯗ ꯌꯥꯎꯔꯀꯥꯟꯁꯤꯗ ꯆꯠꯆꯕꯅꯦ ꯑꯩ 1979ꯗꯒꯤ ꯕꯦꯂꯦꯗ ꯌꯥꯎꯕ ꯆꯍꯤꯁꯤꯗ 1980ꯗꯒꯤ ꯍꯧꯅ ꯑꯩ ꯆꯠꯆꯔꯛꯑꯦ 80ꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯒꯤ ꯀꯦꯔꯦꯂꯥꯗ ꯃꯗ꯭ꯔꯥꯁꯗ ꯃꯌꯥꯝ ꯑꯃ ꯆꯠꯂꯦ ꯑꯗꯒꯤ ꯄꯥꯕꯨꯡꯒꯤ ꯑꯦꯋꯥꯔꯗꯀꯤ ꯄꯥꯕꯨꯡ ꯕꯤꯌꯣꯒꯣꯄꯥꯜ ꯁꯅꯥꯒꯤ 1980ꯗ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯑꯗꯁꯨ ꯗꯦꯜꯂꯤꯗ ꯆꯠꯆꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯒꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯍꯦꯛ ꯇꯨꯔ ꯍꯦꯛ ꯆꯠꯂꯤꯕ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯑꯣꯏꯔꯣ ꯃꯤꯅ ꯕꯥꯇꯣꯟ ꯇꯧꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯃ ꯃꯌꯥꯝ ꯑꯦꯀꯥꯗꯃꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯅ ꯍꯦꯛ ꯆꯠꯂꯤꯕ ꯇꯨꯔꯈꯩ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯁꯣꯂꯣ ꯁꯥꯕ ꯃꯇꯝ ꯑꯗꯒꯤ ꯁꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯅꯦꯁꯅꯦꯜꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯏꯒꯆꯟꯗ꯭ꯔ ꯅꯦꯁꯅꯦꯜ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯥꯖꯔꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯧꯕ ꯍꯣꯏ ꯇꯧꯋꯦ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯚꯥꯏꯒꯆꯟꯗ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯔꯤꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯅꯦꯁꯅꯦꯜ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯒꯤ ꯁꯤꯒꯤ ꯑꯌꯥꯝꯕ ꯈꯖꯨꯔꯥꯎ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤ ꯑꯗꯒꯤ ꯀꯣꯅꯔꯥꯛ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯁꯨꯔꯖ ꯐꯦꯁꯇꯤꯚꯦꯜ ꯁꯤ ꯁꯣꯂꯣ ꯉꯥꯛꯇꯒꯤ ꯑꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯠꯆꯔꯨꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯎꯖꯔꯨꯔꯤꯁꯦ ꯑꯗꯒꯤ ꯎꯗꯣꯏ ꯁꯪꯀꯔ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯀꯜꯆꯔ ꯆꯥꯎꯈꯠꯅꯕ ꯚꯥꯔꯠ ꯀꯩꯅꯣꯒꯤ ꯑꯣꯗꯤꯁꯥꯒꯤ ꯀꯣꯅꯥꯔꯛ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤ ꯑꯩꯈꯣꯏ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯌꯥꯎꯖꯔꯨꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯇꯧꯗꯅ ꯃꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯖꯒꯣꯏꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯗꯅ ꯌꯥꯝ ꯍꯣꯠꯅꯕꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯀꯂꯥꯀꯥꯔ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯏꯕꯨ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯣꯏꯕꯨ ꯁꯧꯒꯠꯄꯤ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤ ꯑꯃꯁꯨ ꯁꯦꯝꯕꯤꯗꯦ ꯑꯃꯁꯨ ꯀꯩꯁꯨꯝꯐꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯖꯗꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯀꯩꯅꯣ ꯆꯣꯡꯊꯥꯝꯒꯤ ꯁꯣꯃꯔꯦꯟꯗꯣ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯚꯥꯏꯒꯆꯟꯗ꯭ꯔ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯏꯍꯥꯟ ꯍꯥꯟꯅ ꯀꯪꯂꯥꯗ ꯍꯧꯗꯣꯛꯈꯤꯕꯁꯦ ꯍꯣꯏ ꯁꯤ ꯃꯌꯥꯝꯒꯤ ꯇꯧꯅꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯁꯨ ꯃꯌꯥꯝꯗ ꯈꯔ ꯌꯦꯡꯉꯒ ꯃꯣꯏꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯑꯣꯡꯁꯨ ꯈꯔ ꯂꯧꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗ ꯎꯠꯊꯣꯛꯄ ꯑꯗꯨ ꯁꯤꯗ ꯅꯠꯇꯅ ꯃꯣꯏꯗ ꯐꯤꯗꯥ ꯑꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯇꯥꯛꯄꯤꯕ ꯆꯩꯅꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯂꯤꯒ ꯍꯥꯏꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨ
country si kaya miyam chapi ado si kano ni bango China da chapa si jo ICCR gi akhoi gi cultural exchange program ni utchari bana khoina kano variety program ol isidana akhoi gi kabui lai harau ba kano mai bi jagoi lai harau ba jagoi adegi dhon cholom pung cholom mathangda ras tauba sumana sum chachabani kano gi program sina ICCR के प्रोग्राम चिना अदुगा तसिंगना वैना मपानदा चटपसिदा नखोगी फ्रांस की इंडिया फेस्टिवल अदुसु कैनोइना अखोई लहरावा प्रोसेसन नम चलगा मरुइना तौबदि भेराइटी प्रोग्राम चिना अयामबनी अदुगा रशिया की इंडिया फेस्टिवल तौबसि चिना मरुइना अखोई रासे रासिना मपुंगइना चचबनी अदुगा तोंगाना छैसिदा खोई सोलो सादना खोतना तौबदि तौजदे अदुगा अमखक 1986 की कैनोदा साउथ कोरिया चटपसे सिउल की से सिददी सोलो की खरा यावरे अखोई कैनोदा बैंकॉक सिदे हलकपदा कैनोगी बुकाक यूनिवर्सिटी हाइदना बैंकॉक ता सैसिददी आई सोलो अमा कोई खुमनदेंगे ओजा प्रकाशना नंग सोलो अमा सावना सिमदि आई साजरे अदुगा मरुना फोरियन गोइना चटलिबा मयाम सिदी अयामना ग्रुप तंगाता चचबने अदुगा कनोगी सोलोगा डुएट का चचबसिना आइना रिटायर तौरबा मतुंगदा 2015 सैसिदा आई श्रीलंका चचे आइगा जगोई सामिनजरंबा लोकेन रजित वांखेम लोकेन रजित तो होय अखोय अनि ICCR ना अखोयगे पैनल आर्टिस्ट ओइबेगी अखोय प्रोग्राम पिबिरकने अनि सैसिदा अखोय अनि चचे अदुदा सोलोगा डुएट कसे कोई मफम मंगा खक साजरे अखोई संगनाते एकाडमी पुथोकपा फिल्म अमनी संगाई होय होय सिसु जगोई मरी लेनरमनी अदा कोई प्रोटैगनिस्ट मेन कैरेक्टर संगाई से मैडम साई जी फंगजरिबा दुगा अतोपा मना कोई आइगा पाबुंग अरिबम साम शर्मागी मागी मेटिपुंग सिदा फिल्म दे एक तौबगी अदु स्वाइदसु यावगी तंजा आम तौई करमाइना समनरपनो करिनो तौरिसे सिना तसिंगना मक्ति अखोगी आई संगाई दा हान हाइजगे को संगाई गी सिना मेन कैरेक्टर मक्ति नते संगाई ग्रुप अमा साबसे सैसिदा आइजु संगाई फीमेल संगाई मोइन साजबा अदुगा सैसिदा आइगी तोंगानबा सिन अमदि यावी सि संगाई से अखोगी कैनो सिंसिना सादानबा सिंसिना ओटपा खोपा कोई मोइना मोइगी हिंफमजी इंथि नुंगाइना तंगदु लैताना लैतबा अदुगा साना कैना मोइसि चाथोपीबा सुंबा मयामसि लोने नम पुखलगा सेमपा मतांगसि आइसे कैना चाबा सजी अम साजई आइसे मयाम पुनमसे अहिंगसे संगाई मयामसे माचिनजाक थीबा कोचा चलुरगा अहिंग यारेक्तना तुमदना नुंगाइना पोथादना लेरिङैसिदा कैछि लाक्तना संगाई मयामसे तंखाइदना माना कैसिना संगाइसि चाननबा तानबा सैसिदा सिगी ngसाई कैना तानबा संगाइसि आई साजैयबा आवै अदैदुदा से yang wai matam duda yang wai di chilaga kaisina laaga aisi chingchalaga pudone haijariba sigi tuna ba honna bi sida aisi film number sida ai si hoji phau dak leiri si adum tattan i si adum thokraba i thoktana kanwa se plus aje nap tana adum sajare eba adubu matam duda sangai sagi ba se wa ba di asung ba ngatani yang wai ba adubu akoina ngasai थावाइना पामजरुबनिना सांगाइसे साबसिदा अखोइना मानबा खंदे मानदबा खंदे आइसे सांगाइ सारिने अबदु खनबदाबा आइसे मानगेरा मालोरा आइ ngमजबि थादना अदुम चोंगे अदु वाबा कावी चोंगे चोंगोरगा अखोइसे अखोइ मयाम ग्रुप से माते अमा सिन अमा मुथोरगा विंग्स मरुम सिदा चंगबसिदा कोइसे वाहे नंग वादरा आइना अमुमुन नोंगनरिने अदुबु आइगे थोपा मतमदि योरकपदा साइ वाबदु कावी हाइजरिबा अदुम हेते चोंगगा दुम थोइ हाइजरिबा असिमा आर्टिस्ट मगी प्योर आर्टिस्ट मगी क्वालिटी दु अदे ngsaigi aina kaina chaba saji je sabra ngsaigi chingchalaga pusanbagi matang se ajeja ngasai kai du ga stage da ai gadani chingchali se mayam atei jilboi mangra bane ba adu si aina hek sajere ba khudingi aina hek hawadaina sajara paduna aina yauri phawda ai si matang se ai adum klep laujai aduda ai ngasai wa badu loi kaw adum maitai pung si kramai tawi tentak nabiu maitai pung si di adum yamna kanwa tawbagi wan nate akhoi gi kanwa jagoi sida
ꯄꯨꯡꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯒꯥꯅ ꯅꯣꯏ ꯑꯅꯤ ꯃꯩꯇꯩ ꯄꯨꯡꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯣ ꯅꯣꯏ ꯖꯒꯣꯏꯗ ꯁꯨꯌꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯒꯤ ꯈꯪꯅꯕ ꯅꯣꯏ ꯑꯅꯤꯒꯤ ꯖꯒꯣꯏ ꯑꯥꯏꯇꯦꯝ ꯑꯃ ꯁꯥꯎ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯇꯥꯟꯅꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯕꯥꯕꯨꯅ ꯁꯦꯝꯕꯤꯔꯝꯕ ꯗꯨꯋꯦꯠ ꯖꯒꯣꯏꯁꯦ ꯂꯣꯀꯦꯟꯗ꯭ꯔꯣꯒ ꯏꯕꯥꯅꯤ ꯁꯥꯖꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯁꯤ ꯄ꯭ꯔꯣꯄꯣꯒꯦꯠ ꯇꯧꯅꯅꯕ ꯍꯦꯟꯅ ꯐꯅꯅꯕ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯅꯅꯕ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯤ ꯇꯝꯕꯤꯔꯤ ꯑꯗꯣ ꯖꯒꯣꯏ ꯇꯝꯕꯤꯕꯁꯤ ꯏꯁꯥꯒꯤ ꯑꯣꯟ ꯑꯦꯀꯥꯗꯃꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯥꯡꯉꯒꯁꯨ ꯇꯝꯕꯤꯕ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯗꯨꯒ ꯑꯥꯗ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠꯇ ꯂꯩꯕꯤ ꯍꯥꯏꯕꯅꯤ ꯀꯔꯝꯍꯥꯏꯅ ꯇꯝꯕꯤꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯖꯒꯣꯏꯁꯦ ꯑꯦꯀꯥꯗꯃꯤꯗ ꯁꯥꯟꯅ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯖꯕ ꯑꯣꯖꯥꯁꯤꯡꯗꯒꯤ ꯇꯝꯖꯍꯧꯕꯁꯤꯡꯁꯦ ꯃꯣꯏ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯣꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯂꯥꯛꯏꯕ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯒꯤ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯨꯕꯤꯅ ꯁꯦꯝꯕꯤꯔꯝꯕ ꯃꯔꯨꯑꯣꯏꯅ ꯁꯣꯂꯣꯒꯤ ꯄꯤꯁꯁꯤꯡꯁꯦ ꯁꯤꯅꯦ ꯑꯩ ꯈꯔ ꯒꯨꯔꯨ ꯑꯃꯨꯕꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯣꯂꯣ ꯁꯥꯕꯒꯤ ꯋꯥꯈꯜ ꯂꯩꯖꯍꯧꯗꯦ ꯂꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯥꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯂꯣꯒꯤ ꯇꯧꯖꯔꯛꯄꯁꯤꯗꯤ ꯒꯨꯔꯨ ꯕꯥꯕꯨꯗꯒꯤꯅꯤ ꯑꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯗꯅ ꯑꯣꯖꯥꯒꯤ ꯇꯣꯉꯥꯟꯅ ꯁꯦꯝꯖꯕꯁꯨ ꯑꯗꯨꯝ ꯑꯩ ꯈꯔ ꯇꯝꯖꯍꯧꯋꯤ ꯑꯗꯨꯒ ꯒꯤꯠ ꯒꯣꯕꯤꯟꯗꯒꯤ ꯄꯔꯤꯡ 1967ꯗ ꯀꯩꯅꯣꯗ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯒ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒ ꯄꯨꯜꯂꯒ ꯒꯤꯠ ꯒꯣꯕꯤꯟꯗ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯋꯦꯅ ꯇꯥꯛꯄꯤ ꯑꯣꯖꯥꯅ ꯑꯗꯨ ꯃꯇꯝꯁꯤꯗ ꯒꯤꯠ ꯒꯣꯕꯤꯟꯗꯁꯦ ꯃꯇꯝꯗꯨꯗ 45 ꯃꯤꯅꯠꯁꯀꯤ ꯁꯦꯝꯕꯅꯦꯅ ꯇꯥꯛꯄꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯊꯝꯕꯥꯉꯧꯕꯤ ꯏꯃꯥ ꯇꯣꯟꯗꯣꯟ ꯏꯆꯦꯝꯃ ꯁꯨꯖꯃꯨꯈꯤ ꯀ꯭ꯔꯤꯁꯅ ꯔꯥꯙꯥ ꯒꯣꯄꯤ ꯁꯥꯗꯅ ꯃꯇꯝꯗꯨꯗ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯔꯨꯛ ꯌꯥꯏ 45 ꯃꯤꯅꯠꯀꯤ ꯁꯤꯗ ꯑꯗ ꯒꯨꯔꯨ ꯑꯃꯨꯕꯤꯅ ꯁꯦꯝꯕꯤꯕꯅꯤ ꯑꯣꯖꯥ ꯕꯥꯕꯨꯅ ꯄꯨꯡ ꯌꯩꯕꯤꯈꯤꯅ ꯌꯩꯕꯗꯤ ꯑꯣꯖꯥ ꯃꯍꯥꯕꯤꯔꯅ ꯌꯩ ꯍꯥꯏꯕꯔ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯄꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯥꯕꯨꯁꯤꯅ ꯒꯨꯔꯨ ꯑꯃꯨꯕꯤꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯍꯧꯕꯅꯤꯅ ꯑꯩꯅ ꯒꯨꯔꯨ ꯕꯥꯕꯨꯗꯒꯤ ꯇꯝꯖꯕꯅꯤ ꯑꯗꯨꯅ ꯒꯨꯔꯨ ꯕꯥꯕꯨꯗꯒꯤ ꯇꯝꯖꯕꯁꯦ ꯑꯩꯅ ꯈꯔ ꯐꯥꯖꯍꯧꯕꯗꯣ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯀꯥꯟꯗꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯎꯕꯤꯕ ꯑꯗꯨꯅ ꯏꯆꯦꯝꯃ ꯑꯗꯒꯤ ꯅꯦꯅꯦꯕꯨ ꯍꯥꯏꯔꯁꯨ ꯑꯩ ꯑꯗꯨ ꯖꯒꯣꯏꯗꯣ ꯈꯔ ꯇꯝꯒꯦ ꯑꯗꯨ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯦꯀꯥꯗꯃꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯇꯤ ꯊꯥꯔꯒ ꯍꯜꯂꯛꯑꯒ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯗ꯭ꯔꯒꯁꯨ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯄꯨꯡ ꯑꯗꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯇꯥꯛꯄꯤ ꯃꯣꯏꯅ ꯑꯩ ꯁꯪꯁꯊꯥꯟ ꯅꯥꯏꯅ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯀꯥ ꯑꯗꯨꯝ ꯑꯍꯥꯡꯕ ꯑꯝꯗ ꯑꯗꯨꯝ ꯃꯣꯏꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯇꯝꯕꯤꯖꯕꯩ ꯋꯥꯗꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯦ 1993 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯗꯒꯤ ꯁꯤꯁꯨ ꯃꯥꯀꯤꯅꯣ ꯍꯥꯏꯗꯅ ꯖꯄꯥꯅꯤꯁ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯁꯦ ꯑꯁꯦꯡꯕꯗꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯒꯤ ꯁꯥꯇ꯭ꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯗ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯗꯒꯤ ꯏꯕꯨꯡꯉꯣ ꯍꯦꯃꯟꯇ ꯑꯗꯒꯤ ꯁꯨꯅꯤꯇꯥ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯀꯥꯏ ꯃꯣꯏꯒꯤꯁꯨ ꯁꯥꯇ꯭ꯔꯤꯅꯤ ꯑꯗꯨ ꯃꯥꯅ ꯈꯔꯒꯤ ꯍꯦꯟꯅ ꯑꯥꯗꯒꯤ ꯈꯔ ꯇꯝꯃꯒꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯅ ꯇꯝꯖꯅꯤꯡꯗꯅ ꯂꯥꯛꯆꯕ ꯖꯥꯠꯅꯤ ꯑꯁꯦꯡꯕꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥꯁꯤꯡ ꯊꯣꯛꯄ ꯏꯆꯦꯝꯃ ꯗꯥꯛꯇꯔ ꯈꯦꯔꯣꯗꯥꯒꯤ ꯃꯌꯥꯅꯨꯄꯥ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯅꯣꯔꯦꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯃꯥꯅ ꯄꯨꯁꯟꯕꯤꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯤ ꯑꯃ ꯃꯥꯁꯦ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯇꯝꯃꯦ ꯅꯣꯔꯦꯟꯁꯦ ꯃꯣꯏ ꯀꯩꯅꯣꯒꯤ ꯁꯦꯆꯨꯒꯤ ꯕꯕꯥꯁꯤꯒ ꯃꯇꯝꯗꯨꯗ ꯀꯩꯅꯣꯗ ꯑꯣꯖꯥ ꯑꯣꯏꯔꯤ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯀꯤ MUꯗ ꯑꯗꯨ ꯃꯣꯏ ꯈꯪꯅꯗꯅ ꯇꯧꯗꯅ ꯃꯥꯅ ꯄꯨꯁꯟꯕꯤꯔꯛꯄꯅꯦ ꯁꯦꯆꯨ ꯃꯥꯀꯤꯅꯣꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯕꯣꯔꯤꯗꯅꯒ ꯑꯍꯥꯟꯕꯗ ꯆꯥꯂꯤ ꯄꯔꯦꯡ ꯇꯝꯒꯦꯅ ꯆꯥꯂꯤ ꯄꯔꯦꯡ ꯇꯝꯕꯤꯔꯦ ꯑꯗꯩ ꯃꯊꯪꯗ ꯚꯪꯒꯤ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯃꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯆꯍꯤ 1993ꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯗ 93ꯁꯤꯗ ꯃꯥ ꯊꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯃꯇꯝꯁꯤꯗ ꯆꯥꯂꯤ ꯄꯔꯦꯡ ꯇꯝꯃꯦ ꯚꯪꯒꯤ ꯇꯝꯃꯦ ꯑꯗꯨ ꯃꯊꯪꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏꯁꯦ ꯃꯥ ꯑꯗꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯍꯩꯔꯒ ꯂꯥꯛꯆꯕꯅꯤꯅ ꯑꯩꯅ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯇꯝꯕꯤꯔꯨꯕꯒꯤ ꯋꯥꯕꯗꯤ ꯊꯣꯏꯅ ꯄꯣꯛꯇꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯂꯩ ꯑꯉꯥꯡꯁꯦ ꯖꯄꯥꯅꯤꯁ ꯑꯣꯏꯖꯔꯒꯁꯨꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝ ꯌꯥꯎꯋꯦ ꯍꯥꯏꯖꯔꯤꯕ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏ ꯍꯔꯥꯎꯕ ꯁꯥꯒꯦꯅ ꯑꯩꯅ ꯀꯣꯏꯄꯨ ꯄꯨꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯇꯝꯕꯤꯔꯒ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯂꯥꯏꯕꯨꯡꯗ ꯄꯨꯔꯒꯁꯨ ꯁꯥꯍꯜꯂꯤ ꯑꯗꯨꯒ
ꯀꯩꯅꯣꯒꯤ ꯌꯨꯝꯅꯥꯝꯅ ꯀꯩ ꯂꯥꯏꯔꯦꯝꯕꯤꯗ ꯁꯥꯍꯜꯂꯤ ꯑꯩꯈꯣꯏ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯍꯔꯥꯎꯕꯗ ꯁꯥꯍꯜꯂꯤ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯥꯏꯕꯤ ꯖꯒꯣꯏ ꯑꯗꯩ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯂꯣꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯁꯨ ꯃꯥ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯊꯣꯛꯄ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯁꯪꯐꯥ ꯃꯙꯨ ꯁꯅꯥꯍꯣꯏꯒꯤ ꯃꯁꯨꯁꯤꯡ ꯊꯣꯛꯄ ꯃꯣꯏꯒꯤꯗꯁꯨ ꯂꯩ ꯑꯗꯩ MUꯒꯤ ꯍꯣꯁꯇꯦꯜꯗꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯆꯍꯤ ꯈꯨꯗꯤꯡ ꯊꯣꯛꯂꯛꯄꯁꯤꯅ ꯑꯗꯨꯝ ꯃꯥ ꯁꯣꯂꯣꯒꯤ ꯄꯤꯁꯁꯤꯡꯁꯤꯁꯨ ꯃꯥ ꯐꯅꯌꯥꯝ ꯑꯗꯨꯝ ꯇꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯌꯨ ꯃꯇꯝꯁꯨ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯁꯤ ꯇꯝꯕꯤꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯃꯒꯨꯟ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯤꯕ ꯃꯥꯒꯤ ꯇꯤꯄꯤꯀꯦꯜ ꯑꯣꯏꯔꯤꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯃꯁꯛꯁꯤ ꯀꯔꯤꯅꯣ ꯑꯗꯣ ꯈꯤꯇꯪ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠꯀ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯤꯠ ꯌꯦꯡꯕꯗ ꯑꯣꯏꯔꯁꯨ ꯈꯨꯠ ꯍꯥꯏꯕꯗ ꯈꯨꯠꯁꯥꯁꯤꯡ ꯂꯦꯡꯕꯗꯣ ꯀꯔꯤꯅꯣ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣꯒꯤ ꯃꯩꯇꯩ ꯖꯒꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯍꯥꯏꯅ ꯑꯍꯥꯟꯕ ꯐꯤꯔꯦꯞꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯆꯪꯁꯜꯂꯒ ꯈꯣꯡ ꯑꯅꯤꯁꯤꯒꯤ ꯀꯥꯔꯛꯇ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯑꯅꯤꯁꯤ ꯒꯦꯞ ꯂꯩꯍꯟꯒꯅꯤ ꯈꯨꯅꯤꯡꯁꯤꯗ ꯑꯗꯨꯒ ꯃꯤꯠꯁꯤꯅ ꯂꯝ ꯑꯃꯒ ꯊꯒꯥꯏ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯃꯣ ꯁꯤ ꯁꯒꯣꯜ ꯐꯤꯔꯦꯞꯅꯤ ꯑꯗꯨꯒ ꯃꯤꯠꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯐꯤꯔꯦꯞꯇ ꯁꯤ ꯁꯒꯣꯜ ꯐꯤꯔꯦꯞ ꯀꯧꯋꯦꯅ ꯑꯗꯨꯒ ꯖꯒꯣꯏ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯥꯔꯛꯄ ꯀꯥꯟꯗꯅ ꯈꯨꯠꯁꯤ siga lainari ba thapnari ba siga thapnari ba se si distance sa mana hangada ba square wena laiba adun aina atay jagoi bharat naitam de sumaina haidoi akoi maitai gi di sumaina haidok ba si ka hena chatnadi akoi si laiba sidagi si khatang da ayake mitna uba phangba sumaina yengba aduga sida thamiba khutsidagi chali woro sumaina mitsida khutsidda yengadaba oida sare oigi khudom bi sida yengadaba sima haiduoga yengba yadi haijariba aduga akoigi thek pasisu akoigi body se ka hena expose tawba yadi akoi maitai jagoi gi di nungda thekpa akoina si the isi akoi sumaina si nungda akoigi kieba gi thekpane haijariba siga mitsi sumaina yengaga sumaina akoi si thekani haijariba isaji thekani ngaksu thekpasigi matungina ngaksi yauni koina si the haidana yam ka hena sumaina haidokdane the uba yadi haijariba aduga thoidokna maitai jagoi sabaga adegi atei jagoi sabaga aina sum khanjabada maitai jagoi sabasina amu hena waranggadra aina khanjai kaigino akoidi tongana thanungda keba am kha yaujari hairiba ade isaje akoigi pung akanban yeraga pakchung de chongbadi pungdugi makhone tanthane thoina waba khanghaudeba adu atappa jagoi ama sabasina maitai jagoi gi akoigi chongba sabaga atappa sabaga sijo atappa sabana amu hena wai kaigino ngasagi isaigi laiba singba kanoduga punggi laiba duga aigi jagoi siga anise ahumje chasanadaba yadi haijariba aduna aina jagoi isai dugi chingibagi matungin aini theibachi aigi kachin koyasi yongnarba ai theklakpa tabaneba aduga chongba ngata sagadi chongbadi phanban adum chongkibana swaina dantang tang hari isaji wagiba khanghaudeeba adu atappa sarakpa maroina classical solo sarakpa kisi wai khara yam nungaje lamsima adu jiksi naha myam ma inkhali adu moi jagoi tasengna pamjaraga changba sabasu myam yauri adu jagoi si sabagi kanabase tasengna khangaga changbasu yaungani aduga yaumdabasu ya adu medamgi wahi comment amtang pibiu jagoi si saba matamda akoi de phangi ba kanaba myam se kala du masak khangbu du khaktara atopa kari ke kanaba hoi jagoi si sabagi kanaba si bungo akoi gi kala du masak khangba ngatan nate akoi gi tasengna haibada ihan han ai hajening se akoi gi khut khong soiba masagi phibam soiba angang yaudana si dance therapy na taweba akoi sidabu tawdawani laina layeng pathap amoi hoi mapalam de di tawe hajariba masagi angang asoiba angang sai sida magi ngasagi punggi pungkhon tantha do tar kanda magi lengba ngamamdaba thangba ngamandaba makongje mangonda tongan ba ihulam phawre hajariba adugi matungina magi makut masase lengba kokpa si sum tawrakpanina magi ngasagi leramiba asoiba phibamdo sum thokpa ngamai sida sunata na tegi sigi jagoi haiba kala sidi
ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯦꯟꯅꯅꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯅꯕ ꯃꯄꯥꯟ ꯂꯝꯒꯤ ꯇꯧꯔꯤꯕ ꯖꯒꯣꯏꯗꯨꯒ ꯑꯩꯈꯣꯏꯁꯤꯒ ꯈꯔ ꯈꯦꯠꯅꯕ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯒꯣꯏꯗꯤ ꯚꯛꯇꯤ ꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯏꯁꯣꯔꯗ ꯀꯠꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯁꯤꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯂꯥꯏ ꯒꯨꯔꯨꯁꯤꯡꯁꯤꯗ ꯚꯛꯇꯤ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯑꯩꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯗꯣ ꯑꯗꯨ ꯌꯥꯎꯅ ꯑꯣꯖꯥ ꯒꯨꯔꯨꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯔꯒ ꯁꯤꯒꯤ ꯖꯒꯣꯏꯁꯤ ꯁꯥꯔꯒ ꯁꯤꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯪꯗꯥꯏꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤ ꯀꯥꯏꯗꯅ ꯂꯝ ꯑꯃꯒ ꯆꯨꯡꯁꯤꯟꯅꯕꯗ ꯁꯤꯅ ꯖꯒꯣꯏꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯂꯧꯏ ꯖꯥꯇꯤ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯄꯁꯤ ꯑꯩꯒꯤ ꯖꯒꯣꯏꯁꯤꯅ ꯑꯩ ꯀꯜꯆꯔꯁꯤꯅ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯖꯒꯣꯏꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯙꯔꯃ ꯀꯔꯃꯒꯁꯨ ꯃꯔꯤ ꯌꯥꯝ ꯂꯩꯅꯩ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯠꯀꯤ ꯄꯦꯟꯅꯅꯕ ꯉꯥꯛꯇ ꯁꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯖꯒꯣꯏꯁꯤꯗꯤ ꯙꯔꯃ ꯀꯔꯃꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯩꯈꯣꯏꯁꯦ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯄꯨꯔꯤ ꯃꯔꯨꯑꯣꯏꯅ ꯚꯛꯇꯤꯗ ꯚꯛꯇꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯕ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯗꯤꯚꯣꯁꯟ ꯑꯃ ꯗꯤꯚꯣꯠ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯑꯩꯈꯣꯏ ꯀꯠꯊꯣꯛꯆꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯑꯅꯛꯄꯗ ꯃꯦꯗꯥꯝ ꯀꯔꯤ ꯍꯧꯖꯤꯛ ꯑꯥꯐꯇꯔ ꯔꯤꯇꯥꯌꯔꯃꯦꯟꯠꯄꯨꯗꯤ ꯑꯣꯏꯔꯦ ꯑꯋꯥꯔꯗꯁꯤꯃ ꯐꯪꯉꯛꯑꯦ ꯑꯋꯥꯔꯗꯁꯤ ꯐꯪꯉꯒꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨꯅꯤ ꯂꯨꯕꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯀꯤꯕꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯕꯤꯕꯗꯣ ꯀꯔꯤ ꯇꯧꯕꯤꯅꯤꯡꯕ ꯀꯩꯗꯧꯕ ꯂꯩꯔꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯃꯔꯨꯑꯣꯏꯅ ꯖꯒꯣꯏ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤ ꯈꯟꯕꯤꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯔꯤꯇꯥꯌꯔ ꯇꯧꯔꯦꯅ ꯑꯩ ꯂꯦꯞꯊꯣꯛꯆꯗ꯭ꯔꯤ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯂꯥꯛꯏ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯇꯥꯛꯄꯤꯖꯔꯤ ꯑꯩ ꯁꯤ ꯇꯝꯒꯦꯅ ꯂꯥꯛꯄꯁꯤꯡꯗ ꯑꯩ ꯑꯗꯨم ꯇꯥꯛꯄꯤ ꯑꯗꯩ ꯀꯩꯒꯨꯝꯕ ꯃꯄꯥꯟ ꯆꯠꯅꯕꯒꯤ ꯅꯦꯅꯦ ꯁꯤꯝꯇ ꯇꯥꯛꯄꯤꯌꯨꯅ ꯑꯩ ꯑꯗꯨꯝ ꯇꯥꯛꯄꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅꯁꯨ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯃꯔꯤꯅꯦ ꯀꯣꯝꯄꯦꯅꯤꯁ ꯑꯃꯅꯦ ꯑꯗꯒꯤ ꯑꯩ ꯏꯁꯥꯒ ꯂꯣꯏꯅꯅ ꯒꯨꯔꯨ ꯁꯤꯁ꯭ꯌ ꯄꯔꯝꯄꯔꯥ ꯁ꯭ꯀꯤꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯗꯨ ꯃꯣꯏꯁꯦ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 12ꯅꯤꯒꯨꯝꯕꯗꯤ ꯔꯤꯍꯥꯔꯁꯦꯜ ꯇꯧꯏ ꯑꯗꯨꯅ ꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯅꯤꯡꯁꯪꯍꯟꯕ ꯑꯃꯗꯣ ꯑꯗꯨꯝ ꯑꯩ ꯇꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩ ꯂꯦꯞꯊꯣꯛꯄꯗꯨꯗꯤ ꯂꯦꯞꯊꯣꯛꯇ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯁꯤꯅ ꯀꯂꯥꯁꯤ ꯑꯗꯨꯝ ꯍꯤꯡꯉꯒ ꯊꯝꯕꯗꯣ ꯍꯣꯏ ꯍꯤꯡꯉꯒ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩꯗꯤ ꯇꯧꯖꯈꯤꯅꯤ ꯑꯗꯨꯒ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯖꯒꯣꯏ ꯇꯝꯕ ꯆꯪꯉꯛꯏꯁꯦ ꯏꯕꯨꯡꯉꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯃꯈꯛ ꯂꯩꯖꯩ ꯃꯣꯏꯗꯤ ꯃꯄꯥꯟꯒꯤ ꯂꯝ ꯆꯠꯄꯒꯤꯗꯪ ꯈꯜꯂꯒ ꯇꯝꯃꯦ ꯍꯥꯏꯖꯔꯤꯕ ꯇꯝꯃꯤꯅꯤꯅꯦ ꯑꯗꯨꯒꯤ ꯑꯥꯏꯇꯦꯝꯗꯨꯝꯇ ꯇꯝꯕꯤꯌꯨ ꯑꯩ ꯑꯗꯨꯗ ꯆꯠꯄꯗ ꯇꯝꯒꯦ ꯍꯥꯏꯅ ꯑꯗꯨꯗ ꯆꯠꯄꯗ ꯁꯥꯟꯅꯕ ꯍꯥꯏꯅ ꯃꯄꯥꯟ ꯆꯠꯄꯗꯨꯗꯃꯛ ꯃꯃꯤꯠꯇꯨꯗ ꯎꯔꯒ ꯂꯥꯛꯑꯦ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯑꯍꯟ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥ ꯀꯩꯅꯣꯁꯤꯡ ꯖꯒꯣꯏ ꯇꯝꯍꯟꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯗꯨꯝ ꯌꯥꯎꯏ ꯁꯦ ꯑꯩ ꯏꯆꯥꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯀꯩꯅꯣꯗ ꯅꯣꯏ ꯖꯒꯣꯏꯗꯨꯗ ꯈꯔ ꯊꯥꯖꯤꯟꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯊꯋꯥꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯁꯣꯏꯕ ꯉꯥꯛꯅꯅꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯅꯅꯕ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯤꯕ ꯖꯒꯣꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯤꯅ ꯑꯩꯍꯥꯛꯀꯤ ꯍꯤꯡꯅꯕ ꯖꯤꯕꯤꯀꯥꯅꯤ ꯑꯩꯍꯥꯛꯀꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯀꯩꯅꯣ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯅꯥꯠ ꯆꯥꯎꯈꯠꯅꯕ ꯑꯩ ꯍꯣꯠꯅꯖꯔꯤꯕꯅꯤ ꯖꯒꯣꯏꯁꯤꯕꯨ ꯃꯄꯥꯟꯗ ꯁꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯅꯕ ꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯃꯁꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥꯗꯨꯒꯤ ꯃꯇꯝ ꯂꯦꯟꯅꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯖꯒꯣꯏꯗ ꯂꯥꯏꯔꯤꯛꯇ ꯌꯥꯗꯕꯅꯤꯅ ꯖꯒꯣꯏꯁꯦ ꯇꯝꯃꯒ ꯀꯩꯅꯣ ꯇꯧꯅꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯄꯤꯂꯤꯡ ꯑꯣꯏ ꯑꯗ ꯁꯦꯀꯦꯟꯗꯔꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯃ ꯄꯤꯔꯒ ꯖꯒꯣꯏꯗ ꯂꯥꯛꯄꯁꯤ ꯅꯠꯇꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯐꯣꯔꯃꯦꯜ ꯑꯦꯖꯨꯀꯦꯁꯟ ꯇꯧꯕꯗ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯂꯥꯛꯄꯤꯔꯒꯗꯤ ꯇꯁꯦꯡꯅ ꯖꯒꯣꯏꯁꯤꯅꯁꯨ ꯃꯤꯁꯦ ꯑꯗꯨꯝ ꯍꯤꯡꯍꯟꯕꯗ ꯑꯩꯈꯣꯏ ꯍꯤꯡꯖꯩꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄꯗ ꯑꯩꯁꯨ ꯖꯒꯣꯏꯁꯤꯅ ꯆꯥꯅꯤ ꯈꯟꯖꯔꯨꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯇꯝꯃꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤꯒ ꯅꯛꯁꯟꯅꯖꯨꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯅꯤꯡꯗꯕ ꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯟꯅꯤꯡꯕ ꯑꯃꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯆꯩꯑꯕ ꯑꯗꯨꯅ ꯃꯊꯪ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞ ꯈꯔꯗꯨꯅ ꯑꯩ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯂꯩꯇ ꯂꯥꯏꯔ ꯄꯨꯕꯗ ꯑꯩ ꯃꯇꯦꯡ ꯑꯣꯏꯅꯔꯤ ꯁꯤ ꯏꯁꯣꯔꯅ ꯑꯩ ꯄꯤꯕꯤꯔꯛꯄ ꯀꯩꯅꯣꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯣꯔ ꯗꯦꯟ ꯗꯦꯠ ꯍꯧꯖꯤꯛ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯗꯕ ꯑꯗ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯆꯥꯎꯈ꯭ꯔꯕ ꯚꯥꯔꯠ ꯕꯔꯁꯁꯤꯅ ꯄꯤꯕ ꯁꯛꯈꯪꯂꯕ ꯍꯥꯏꯇꯥꯔꯦ ꯑꯋꯥꯔꯗ ꯑꯃ ꯍꯧꯖꯤꯛ ꯐꯪꯕ ꯉꯝꯕꯤꯔꯛꯏꯁꯤ ꯖꯒꯣꯏꯁꯤꯅꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯉꯁꯤꯁꯦ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯖꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯖꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯃꯦꯗꯥꯝ ꯉꯁꯤ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨ ꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯩ ꯂꯦꯞꯈꯤꯔꯣꯏ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯖꯒꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯈꯤꯅꯤ ꯂꯦꯞꯄꯤꯈꯤꯅꯤꯅ ꯍꯥꯏꯕꯁꯦ
ꯃꯁꯤ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ISTBꯒꯤ ꯕꯤꯌꯣꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯥꯝꯗ ꯍꯥꯏꯖꯔꯤ ꯍꯣꯏ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯄꯨꯟꯁꯤꯖꯗꯅ ꯑꯩ ꯖꯒꯣꯏꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯥꯕ ꯉꯝꯖꯕ ꯃꯌꯥꯝꯕꯨ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯕꯨ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯇꯅ ꯃꯌꯥꯝꯒꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦꯅ ꯑꯩ ꯅꯤꯖꯔꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯃꯪꯒꯣꯜ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯃꯆꯥꯁꯤꯡꯕꯨ ꯖꯒꯣꯏꯒꯤ ꯂꯝꯁꯤꯗ ꯄꯨꯁꯤꯟꯕꯤꯗꯅ ꯑꯐꯕ ꯃꯆꯥ ꯃꯁꯨ ꯑꯃ ꯑꯐꯕ ꯁꯥꯇ꯭ꯔꯤ ꯑꯃ ꯑꯐꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯖꯒꯣꯏ ꯁꯥꯕ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯁ꯭ꯔꯤꯃꯇꯤ ꯑꯈꯥꯝ ꯂꯛꯁꯃꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯋꯥꯔꯗꯤ 2018 ngasi unajabagi wari saba matang asi losinjare biyorsing aruibena amukana khurumjare